ngasi numida waram phong ki batungan tungan ba Manipuri si phong singdigi maroi bi ipau sing myam thamjagi ahan bada maroi ba paw moina Potpham phambi ama police officer ne have Yuu Ngaoraga Makhouri badigi hospital laikanakre ngara numidang pung nipan makhairam taba matamda lampel police station gi manung sanna tera lukram leirak masin da leiba kaithel masada Potpham phambi nupi ama Yuu Ngaoraga police officer ne haiba miyoi amana nupi gi Makhouri met-tuna Leimaida namsinduna thamlaba matungda makhona kyara khana kauksinduna furam badigi soktuna langol da leiba siju hospital laikanakre nupa sina furam badigi nupi gi collarbone fracture oibadana tana windpipe ki sarukta su sokwal hadi sokpadagi hospital laikanaduna lairibi nupi adudi tera khuraizum lakaidigi ningthauzum mangol nganbi dewi sai humfuga manga mapureba laikidrawa en babu sauba kawi adugo nupi bu furam liba police officer haiba miyoiduna tera sapam lairaktagi hawbizam babu saubu singa kawi ma hauzik police wireless department da SI oina laibini sohari Pausinai miyosina ngarang numidang kaithel aduna laklaga mana masing khara leki yuka hena ngaubadigi phaideng ture ngangbadigi soklabi nupi aduna ibungwanang ngauraba male yumda pothar ro hairubadigi onsilaktuna Potpham phambi nupi sigi Makhouri melaga ihing nahing taba makai furamban hari loindana miyosina ma lawyam sabani nanggumana yumda satkro haiba yabra nang hatkani haina law khong muga loinana hanjina tuduna lairabi nupi eduda khongna kaukshin badigi ya amadi naton soktuna ihing nahing takhi matam adu thengjilakpana amadi mi leitabana Potpham phambi eduda maningtamna furamkhibani tanja sida leibak phabadigi kaithel eduda Potpham phambi nupi ama imung manungi nupa ama lawba lakpada nupa aduna nupi edu phuba ubadigi singthok hawbadigi nupi edu kalhawbani hari soklabi nongmigi sara tanjaribi Potpham phambi duna maku furam libadugi matang mari leinaba police ta complaint ta hogdre loinana maku sathina furam liba mi edubu ain gi matungina pifam tokpa serak pbo haina soklabi nupi edugi masa nupi en malem ngan bina minister gi pongning singsilakli atoba pawmadana BJP da yaurakpada aigi praja singa aduki matik harawi joikisan Manipur के लेंगा पाइरिबा BJP के legislature party the yaukhraba Janata Dal United ki MLA manga ngasi Delhi dagi Imphal yaukre BJP the yaukhraba MLA manga ki manungna thangmaiban kendra gi MLA Joy Kisan amadi Paumi gi wari shanaba matamna phongdorakibadi magna BJP the yaurakpa sida ma ki praja singna aduki matik haraute am phongdoi loindana BJP the yaurakpa sida pre-condition amata thamdana yaurakibani hanis phongdoki MLA Joy Kisana harau tayambaga loinana phongdokibadi JDU gi MLA mangana BJP da yaurakhiba CNDA gi platform dagi karakhibana hana NDA ga JDU ga puna satminaramba du kaihaningdabadagi JDU dagi toklaga NDA ga amuk hana satminanaba BJP da yaukibani hiramasigi matangda NDA dagi withdraw toraga NDA da join taunabagi phireb asi JDU gi MLA singna yamna kupna khanaraba matungda BJP da yaukibani haki Lelong Kendra gi JDU gi MLA Abdul Nasir na hauju power BJP da sanglaktribasi kari maram gi no haina hangba wang pakhom piratuna MLA Joy Kisana phongdokibadi Abdul Nasir gi apokpa mapa nabadagi hauju Delhi da leng sathaduna lairi maduna maka paw phawna bakra wabana maki maram amata khangmamde maram duna Abdul Nasir gi matangdadi maki oiba comment piba pamdi haki aduga BJP da sanglaktribasi minister phangani haibigi asa leibra loinana athubo matamna BJP lenga asigi mantri mandal reshuffle toraga JDU dagi sanglaklibe MLA manga gi manungda minister pibi yabigi thajaba leibra haina hangwada MLA Joy Kisana phongdokibadi reshuffle toba tawdabagi matangdadi karisu khande haina phongdoki atopa pawamadana ngasi teacher day numit asida oja singna education s office complex to work at mipam sitakre tangna thokpa thawdu amu oina ngasi oja singi numit asida oja singi pangthokpa thoram na thairamlaga oja kyana Manipur lenga ki mathakta pn ba phungdok tuno work at mipam pangkre ngasi oja ki numit asida SSA amadi RMSA digi State Integration Tokraba Oza Lising Hung Samiga Marfuna Directorate of Education AS ki Office Complex to work at Mipam Pamduna Paring Nine Satarakpa Kongjang Makasatakre All Integrated Teachers Association Sinduna Satakiba work at Mipam Maduga Sarugyakiba Oza Singna Oza Singbo victimized to Bigano Hana Pyramid State ki account ki tulo PPO Hibna Sing work at Sing Eva Platcasting Season a kit Okat mi pamaduda sarukda kiba oja singi maikedi phongdora kibada han SSA RMSA na lairamba
Ozasing kumza English singaniga taraga mathuidagi taraga taruk phawbra tangkak naini state ki regular oza oina loksinki kumza English singaniga kungi July kun gomdoida Directorate of Education is na notice ama thoktuna RMS amadi SS egi ozasing graduate trained teachers graduate untrained teacher amadi primary teacher haina hana leramba post gi maming olaga state integrate okhi order adugi matungina state ki salary hetagi tolop piba okhi ngang education minister na paumi sing phong dokibada wafam adu official singna aranbe information ama pishilaga khongjang sangshilibo oja singbu lana uhana na bohona bani integrated oja singbu nauna central sponsor scheme gi account hetigi tolop pina bohona rakpasi oja singi career mangan mani masina oja singi promotion digi hauraga hiram kudingda amang boirakani haina phong dokhi amaromdana urkhul da thabak suba sakhibadagi mafam khangdana leidiba asauba buya mayumbu laingakna thibide haiduna ngasi tidim lambigi saru kwaktada miyamna lambi thingbugi khongjang sangsinkhre seisigi august 12 da urkhulda thabak suba sakhibadagi haujuk phaw thiba khangdana leiriba asauba buya mayumgi matangda laingakna tumina laisinkhibagi mayokta semkhiba JC na kawkhiba ngarang ahin nongyai ngasi august 5 gi ahin nongyai phawba tidim lambi paringda kawkhiba pungkun ga mari gi ban tidim lambi da satakre ngasi pung tarerom taba matamdigi hauna ban sokotpasingna tidim lambi paringi kwaktar thoraktuna lambi thingbi akan makhongjang sangsinki lambi thingba duna maram moiraga Chuchampurdagi Imphal tamna lakpa gari sing amata satok sin ton honkide amasum loina Chuchampurdagi lakpa car amasum ban sokotpasingna kayat koi honki ban sokotpasinga police ka kan mamuna munaki police ki mekerigi tear gas seal kya kaptana ban sokotpasing laksina na bonaki loina ban sokotpa mi khrasu police na fajinki maraksida JAC against the missing of MD Asoba Buya Mayumgi Miyut Sing Moirang Kendra gi MLT Shanti amasu Manipur police ki makok thongbo officer sing yauna mi pham amanung thilpung amaga minute yankai manga room digi phambauki JAC gi masing yamlaba miyoi singna tidim lambi tholaktuna kokta tira khongdagi hauduna kokta sericulture farm phawb gi lambi gi paringda uwa phaijin mamadi tayar mai thab gi thabak sataki banamaram oiduna lambi satok sin tawbigi sang aduki matik handaki maike domda lebe dukan amasung kaithel singba amata thong hangan kide ban gi khongjang adu makhatana ayuk pung 8 dagi kansilakpadigi Bisnupur district additional SP anina lusingba moirang fogok saw ikhai Kaibulamadi kumbi police ki apun batim amana mapamadura thomjenduna ban sokot pasing laksinana bohona bada police ki maikedi gi tear gas sel kyamarum kaphi ban sokot pamioi singna su police tamna nungamadi naurina singba kapsilaktuna nakal animak ta sawn munaki kokta tira khongdagi kokta agriculture farm phawb gilambi paringda leriba ban sokot pasing police na tear gas sel kya kaptuna tansinki oirakliba phiba madura ban sokot pamioi kya fogat ki bamioi sing adu athubra thadorokadabani haiba dabi tawraduna maike dongi nupi sing yauna kokta lamkhaire sit and protest ki khungjang sangsinki panba yabadi urkhul thabak sugani haiduna mayumna sakhiba kokta sarang party gi MD Asoba Buya Mayum ngasi phawba thiba khangdana leirakhiba sibu langla langjin puthoktrabadi JAC na September 3 gi ehing nongyai digi mathang numit tang 5 gi ehing nongyai phawba tidim lambi da bangi khongjang sangsinggani haina lokthokpa laikhrabani asi phawba lenga ki makedi gi sapsaba pakum phangdrabadi lakdibi September 3 tagi pung nifu gani pan goiba general strike ki khongjang makhatana sangsinggani hanisu JAC gi makedi gi khan ki laikhrabani lambi thingbi khongjang asigi matangna pawmisinga unabada JAC gi lusingma singna phongdorakibadi asauba buya mayumbu thiba khangdana leiriba sigi matangda Manipur gi chief minister N Biren MP Laisem Sanazaba amadi mari lenaba loisang singda thibinaba kiyara haijakhrabasu tumina laisin khibagi mayokta miyamna pendabadagi ngasigi bangi khongjang asi changsin khibani haikenasu pawsna makhatana phongdorakli atopa pawmadana Manipur gi lawmi singidamak UCM na matam supada lepli Jaichandra aikoi khudimak subunom bakansi aremada matang manghal loisi ngasi de lawmi singna pothok singasi aikoi myamna saaduna hinglibani maram maduna lawmi singidamak UCM na matam supada lepli mi singna nongmunomi hengalakpana maram moiraga agriculture departments apikpa lawphomda sathok marang kaina puthoknaba anauba technology kya sizinaduna khotnaba matam yaure loinana lengangna anawi scheme kya lawmi singda phanganduna support tawba tangai fadi masibu agriculture department na thabak oina onthok piu haina UCM gi president Jaichandra konthokjamna phongdokre wafamasi
United Committee Manipur UCM amadi Agriculture Department ani khusamnaduna paring naine satharakiba sinjakta mipan tangdaba haibigi wakalonda yumpham oiraga one day farmers training program on rejuvenations of farm economy and distribution of urea haibisida nomigeba farmers training program ama awang singmai community hall pangthokpada thauram mapugi horol piraduna Jai Chandra konthaujamna phungdokibani ngasigi thauram adu chief guest oina haikruism ongbi Anandi Devi councillor Sekmai municipal corporation guest of honor oina Sagol Sem Sana BP Parau development organization DAIS ki member oina famki adu resource person oina W Nipendra Atama Bisnupur district na wangangki thauram adu UCM president Jai Chandra na makhata na phungdokibadi UCM na lomi singi yenglaga agriculture minister da haijarubada urea tamagi makhada training program PMKSY gi makhada sprinkler irrigation water pump set amadi RKBY gi makhada sprinkler pump piraktuna lomi singda UCM na yenthopa ngaman khibagi dama agriculture minister amadi mari lenaba department singbu UCM na thakaba phonguk sari haba wapam thamki loinana ngasi pangthok liba farmers training program asi tharaga taragamari rak sure lomi singi yenglaga makhatana pangthoki gani haba wapam su phongdoki Atopa Pamadana, Kumalampak Men Stadium the bomb labra habigi tibu humigi tabuk satakre. Ngasi yu Kumalampak Men Stadium the bomb labra habigi singnabam labidigi Manipur Police ki bomb detection and disposal squad ki timamana Kumalampak Men Stadium gi akoi bida tibu humigi tabuk satakre. Pauksi isna phamu paugi matung ina dinga se yu pung mapalom taba duwaida stadium asida bomb labra habigi singnaba pawm phangmadigi bomb detection and disposal squad ki timna bomb thibida sisinaba khusukulai amadi ningthina train tawraba huina singba sisinaduna stadium ki akoi bida bomb thibigi thabuk sadaki adubo bomb di phangkiba laiti hairen su pausna makhatana phongdorakli Amaromdana Mathau Masa Khangna Thabak Pangthokpa Thobal Police Personnel Singda DGP na lupa lakh anigi reward kusinakre Mamang tha August 12 taraga teret phawra Thobal Police amri 13 suba AR gi apun bakang buna tungan mafam na satakhiba counter insurgency operation da PLA gi lanmi taraga mapan khulai kona na fagat pangam khiba adugidamak Manipur Police ki Director General of Police DGP Dongel amadi DIG Range to Ningsel Orngamna ngasi Thobal District Police Headquarter da satuna ngasi lupa lakh anigi senpham khusinakre Thobal District Police ki SP Jugai Chandra Hobizam gi lusing makhara 13 suba sam rifles ka loinana satakhiba counter insurgency operation adu sar gyakiba mathom sakhangna thabak pangthokiba police personnel singda DGP na award khusinaki award khusinaki ba police officers sing adudi Thobal District Police ki additional SP Ops o Wangkhomba L Sadanda OC CDO Thobal amadi Head Constable Telem Jiten Singani hainasu pausina makhatana phongdorakli Amaromdana Lainga ki Aphabi School Lairabasu Masasing Private School da Tamhanbana imung manungi setmilon sotharakpani Punsida mai pak hairabadi Oja Guru masakhangna satkadabani Govindas Manipur lenga ki makhada lamdam asida Aphabi School kya lairabas mama mapa oibising na makoi masa amsu singba private school laik tamhanbi ki hainabi ama lairi masina mara moiraga imung manungi setmilon nongmonomigi sotharakpani punsida mai pak ki hairabadi Oja Guru masakhangna satkadabani Oja Guru masakhangdaba miyai dudi kaidonungda mai pak pangamloi haina Works Minister Govidas Konthaujamna phongdokre Wafam Singasi Department of Education na state ki thak sinduna Imphal gi City Convention Center pangthokiba Teachers Day gi thoramda Minister Govidas Konthaujamna phongdokibani Teachers Day gi thoram aduga mari lainana India gi anisuba President oiramba Dr. S. Radhakrishnan gi photo laisu katlaga TG Higher Secondary School gi mahiroi singni state song saktuna haudoki thoram adugi sorogam oina khangalaba lainga ki oja singda tongan be award amadi primary oja singda tablet na singba hentoki thauram aduna Minister Govidas na makhatana phungdokibadi oja haibasi punamaki ishorni mamangaidadi mairoi sing school kanaramdi oja gi miyum na satlaga oja bu seba toroga oja gi thaujal phangba mairoi duna mai pakpa mairoi oirami matam gi ohong lakpadi haujukti school lingatuna oja sing school laklaga mairoi sing takpi tambiri oja sing gi hotna zaman amadi thaudang bu ikai kumna bu utpoina India gi anisuba President oiramba Dr. S. Radhakrishnan gi mapok numit September 5 si Teacher Day haina palan tawba hokibani haikenasu pausna phongdorakli atopa pawmadana lupki sana kanglon gi wangbra thabak tawgi damak luptagi tanthokle Democratic Students Alliance of Manipur Desam Thobal District Council gi maroiba thopuriwa L
Bejoyras, President Thawal District Council, Desamamadi, B. Rakesh, Vice President Thawal District Council, Desamasi, Lupki Sana Kangloni, Wangwada, Lupki, letterhead Amadi, Receipt Wana Saduna, Lana Tabak Torambagi Damak, Lup the Gitan Tukli, Hina Lupasigi Secretary, Publicity Ends, Propaganda, Taudam. Shamzai press Torok Sirol Aman Hari, Sirol Sinhai. How those in the labor we are Mamadi Mahiro Kunai, the Mutawa Haksang, Hona Zariba, Taumishin the Arano Wakal Kalaknaba Amadi, Tazadanavigi Maru, Hulakadava, Oibana, Lupkueba, Saira Simiam Kanga, Lafokoni, Lukisana Kalonamadi, Ikai Kumnaba, Manga the Sigumba, Taudosi Matuna Mohana, talked about Ocean or Hidenisu, Pauks Napalakli. Tentang the headlines on the Tamzage, Manaba Poxy, then assume the reportory. Langax and Ozas in the Yang of a Miang City Nupi, a Mayungi Maoirga, Imungi Saktung Corner Roy, Napam the Hallo Habikas Manai, Lucy. S a Amas Ram Saki Makar, Leramadi Lang and Loction Creposa, listening to Samiga Marfu Amuhana. Samagra Tamlaga Anoba account Hetigi to Loga Bani Hina Manipulanga Education Department, Education is Kimakok Homes in the Toki Yatangadubu, Yanning the Papung Doctor Nangasisu, Ozasina, Lampil Labor Education is Office Manga, Wakan Mi Pam Pam Cradi. Makasa Tarak pointing us is the COVID-19 update Mamma Tamzagi, Nasi Goriba positivity rate 1.4%. Ngasi nauna miyoi mari nauna COVID-19 positive oiba thengnare apun boina miyoi saniga marfugo mari COVID test tawki nauna COVID-19 positive oiba miyoi mari asi Susampurdagi miyoi ma Imphal West dagi miyoi ni Kaksing dagi miyoi ma puna miyoi mari nauna COVID-19 positive oikimine du miyoi amata laikitabagi claim lakte haina sungasigi status update on COVID-19 su report tawri Makasa tarak poina manaba pauksi da sumna su report tawri ban sogot bisingna naurina kablak pada CDO ama mamita sokre Urkul Tabak Subusat Kiba MD Asoba, Buyama Mankibaki Matanga, Langla Langzin Putopi Haiduna, JC against the missing of MD Asoba, Buyama Yumna, Sanctuala Pukungzangi Saromoina, Tang Marigi Ing Nungai Ngasitang, Mangagi Ing Nungai Pau Satagadaba, Banamara Moiduna, Didim Lambida Bankokre. Ngasiyu angan madigi hokiba Didim Lambi Ban Aduda, Ban Sokapasina, Susampur, Maikaidigi Impal Maikaida. Haigalak Karama CDOgi bulletproof gari ama akay tutuki. Police ama di CDOgi may kay digi tear gas seal masing kang na nakap kibagaloy na ban sogat pamiyoy taraga matoy hausik power fogat pangamkrep. Ban sogat pamiyoy taraga matoy fogat kiba tutigi miyam na hiyan akan makongjang wena police ama di CDO singda kwakta digi tuwan mapam digi nung ama di naurina kablak pada CDO ama mamita pandun aruwa piyom na sokpa digi hospital pukhatun na lekanakre. Police ki mekeri nomoi round kya kaptuna ban sokot pamiam adubu lakshin na buwanaki nungtul pung ani taramdai da MLA Moirang DC Bisnupur ASP Bisnupur JC ga puna kokta tera kongi mapamamad wari sanaba hoki adubu ban sokot pamiyoy kya na mapam aduda thomjilakpadigi woroisin purakpangamdana tokre Matung tarak pada ban sogat pamiyoy kya na police ta nungamadi nauri kapsinduna policing tanthokpadagi police ki maikay digi tear gas cell kaya marum kaptuna miyam adubu tan khaina bonaki hauju makha na ban sogat pasingna khongjang makha sathari nakala marum da makha na wari amuk sanana ba haiduna MLA office Moirang da MLA yauna JC ga DC Bisnupur SP Bisnupur yauna wa khana ba hokre haidi hansu paus na makha na sa phungdorakli Ato papa madanamo tuan mapam ani de thokpa thaudok to miyo hum laikidre tuan mapam ani de thoki be accident miyo hum laikidre amasu ngaranu midang pung mapan makhairom taba matamna tidim lambi paringi phagok chaw ikai police station gi manungsan ma kwakta sericulture farm manakta tata truck amana thom da activa tongdunu lakpa na ani thaudok thopam laikat na bangamdana laikidre hairi laikidra ba na ani edu Saiton Bazar digi Salam Surchandra Masum Saiton Ward number 5 digi Arambam ingo sakawi asibaksang anima police na lokhalaba matung rims ki middle sang na thamkre haidi nakala marom na Sengmai police station gi manungsan ba khohampat amadi koirengai water supply ga mayuk na ba Sengmai turel gi torba na thabak suba miyoi singna lainaba saba khola amagi manungda miyoi ma shiraga leiram haidi asibaksang adu maikei dongi miyamna thengna rakhibani Kudakta police ta pau piraba matung Sengmai police amadi forensic science kangbu laktuna yingsinki masak maming khang mangamdriba nupagi asibaksang adu police na lokhalaga rims ki merel sangda thamkhre haidi hanasu pau sina makhatana su phungdorakli tentang na to pawang kutanga myam na thamjaramge tentak pato papaw mana BJP da yaukhraba MLA mangagi manungda maridi chief minister ga puna Imphal la tholakre
JDU थादोलगा BJP दा संगलख्रब MLA मंगागी मनुंगदा ngasi MLA मरी Chief Minister N Beren गलोइना इम्फाल थोलखरे मखोइना एयरपोर्ट तगी थोलक्लबा मतुंगदा Chief Minister उनदुना पाउ लौनबो होनबदा खुदोंग चाबा फंगिदे अदुबो थमैबन केंद्र की MLA जोय किशन अमदी वोंगै केंद्र की MLA तेज अरुण कुमार अमदी चुचामपुर AC की MLA LM खौते उनदुना वारी सनखी हाइनसु पाउसीसना फोंदोरखली अदुगा हौसिक ओइनदि म्याम पाउस मतांसे लुसिनजरगे मस म्याम पुना अनौबा अपडेट ngaiminasi and thank you